ngasi phongkiba toan manipuri sifongsing amasum thokiba thawdawa thoksingdagi maruoiba I pausing khongasaraga manipur top channel gi maikei digi myamna thamjagi ahanbada dimapur da AR recruitment rally yawu satpa manipur gi naharol sing sa san gumpu duna talakre Nagaland gi dimapur da leiba Assam Rifles Sukhobi training center da recruitment rally yawu manipur gi naharol sing sa san gumpu duna talakre hotel da Lord tuna leiba mioi fawba singthok tuna phubadagi khang mangamdaduna chengthoknarakre press na phangba pawda Assam Rifles recruitment rally adu yawnanaba manipur gi naha oidiba mioi lising ani rom sakhi ngasi kilometer manga sangba lamjel ama selhanduna recruitment rally adu pangthokhi lamjel adu minute kun gi mari gi manungda panthungpham yawgadabani maduda manipur gi satkibana harol kaya qualify oikhi qualify oiraba mioi singadu verification tawgani haiduna official singna kaushilaba matung rejected haina thaba CM da nampu da sign tohonki maduduna tana physical test matasu sapsaba awangba yoba mioi sing khatokhi awang nong pokki oina Assam Rifles ki qualify oiba awangba si centimeter 165 ni hairiba awangba si yoba mioi kaya maram ama haijinduna inthorakpa sulaiki lamjel loiraba matung manungda sangsinkiba matamda lamjel yaukidaba mioi kaya qualify oire haiduna leiramba thengnaki hari recruitment rally aduda saruk yaruba mioi amana phongdorakibada manipurdagi sakkiba mioi kayadi maram ama natragana ama piduna khatoknaba hotnaba amadi aranma mawngda mioi kaya launaba hotnaramba aduda khoi saunaraba naharol sing aduna training center aduda irang hoki Maduda Assam Rifles ki sifai sing namduna naharol sing adu gate ki wangbada inthorakhi gate mamangda manipur dagi satkiba naharol sing aduna pendaba phongdokpagi khulau kya laukhi maduda natana mafam maduda leiramba post ai khara mai thadana khongjang sangsinki phiba madu yorakpadagi training center adugi Commandant Thulaktuna Manipur ki lakhiba mioi sing hankinaba khangalakhi irang tawduna leirabadi mathangi numita pangthokadaba recruitment process ta akaiba thokani haibaga loinana athibo haiwata kya sijinaduna serakhi naharol sing adu khoisaunaba hengalakpaga loinana irang haurakpada Nagaland police ki masing yamlaba personal sing thomjilaktuna question duna thambaga loinana tamthina phu saibagi thabak satharakhibani maduda mioi kya asu apanang ki aduga kharana phaduna pukhi hari police ki action aduda khang mangamdabadagi manipur gi naharol sing adu kaiduna senaki tuan bo hotel amasum dukan kya da chenchinduna lorana bhonaki adubo police personnel sing aduna koithi thiduna farba matung tamthina fuki ngasi gi recruitment aduda yaudaba mathangi numita saruk yagadaba naharol singsu oirakliba phiba maduda akiba pokpadagi senthoknarakre suhari hayeng imphal yorakpaga loinana yaningdaba khongjang mathang changsin haina su phungdorakli Atopa paw mana mioi maudraga taruk sek tawbada nipan khak valid pass pairama thingnare Joint Committee on Inner Line Permit System JCILPS na lepa leitana satharakpa thoksil ama oina ngasi khoyathongi akoibada asan bayumda leibanan Manipuri sing matik chaba ILP pass paibra hani yengsinkhre ngasi ayupung nipan gi taramatu fawa khoyathong pukri asoba mapangi Rising Knowledge Club ka kusamnaduna club adu gi akoibada leiba asan bayum singdagi nan Manipuri sing kauthokuna verification chatakhi miyoi sam ga yankhairom leibigi manungda miyoi maudraga tarukha tholakhi makhoi gi manungda miyoi kunthra di pass pai daba madi invalid oiraba miyoi singweram ki hainasu pausna pali atopa paw manamo NSU gi wathok loisindrabadi national project thingzilagani lakthorakli National Sport University NSU sabagi matangna lamgi sayenaba kya thokli laidi basayenaba singsi koknaba university asi sabada lam sokle haibe lamgi mapu singamadi CM yauna punna phamina duna ngasidagi numit mari ni fawgi manungda waroisin ama purakna ba honabiyo haidiba matamasi fawgi manungna government waroisin ama purakna ba honadrabadi national project sing total shutdown tawba amasum highway thingzin yauna makhal makha kya gi khungjang sing changsilagani haina Joint Tribe Student Association JTSA gi convener Daisu Rongmaina phungdorakli haina spali atopa pawmana sei taraga mari satpa ngamludrabi nupi masa ama rims ta surgery tawduna layeng badagi satpa ngamkhre
Chusanpur district ki manung sana leiba Thalon subdivision gi Pamjal village ta leiba sahi taragani pan surabi nupi masa ama matam kuina maha ki oi thangba makhongi saru adu tension bana moiduna satpangamdana lakhibadu haukibana November 13 ta Imphal gi Rims Hospital da major constructive operation ama pung mapan supna sathraba matungda operation adu mai pakpadagi nupi masa adugi punsida satpangambagi anawa mangala ma lakle hari pangtokiba operation adu plastic at orthopedic surgeon gi team amana pung mapan supna pangtokibani nupi masa adugi oi thangba khongi saru masa ni adu ye thangba khongdagi blood vessel ga konana lauraga oigi saruk sing aduga samjinnanaba amadi blood vessel sing asi semjinnabagi operation adu pangtokibani asiguma thawong Rims Hospital da hokiba kumsing English ngani ga kundagi masiga manaba case sing pangtokpa yaukre hain spali hauji operation mai paklaba matung da Chusanpur dagi sai taraga nipan ngai di nupi masa sida satpangambagi asam lakle haina Rims ki public relation officer and Philip Thadorokpa Sirolamana su Fongdorakli Atopa Pawamana More Kunau Laikai the Lana Pata Piramle Mapamasigi Yefa Tharang Tokshillup ki campus ka Thangana Leba Pit Maudragama Pansang Lamda Settlement Department Pata Tare Tokna Pitolamle Langana Miyang Sangmina Balubasigi Secretary K Tolen Sanana Paumising da Fongdorakli National Highway ka tainari balubasigi campus Thangana Leba Pit Maudragama Pansang Basida Department of Fit taraga nipan pakpa madi humpu sangba mapamasida magi fit taraga nipan fangna bohona bada fit kunga tere sena dunulairi oirak liba phiba masida laiminari ba masel marakta amagamaga fit taraga nipan fangna ba hona bada khatna bagi phibam da lairakli masina lup asida asauba khudong sadaba kya ama thengna dunulairi hiramasigi matangna Manipur laingana miyeng sangbiduna waroisin purangna bohona biyu hairakli hainisu paushna makhatari Atopa Pawamanamo AR gi operation Kulai Singh Fogatkre IGAR short miyang makara Assam Rifles ki Khopum Battalion na Manipur Police ka khusamna duna Kangpokpi district ki Nungai village da sathaba operation amada lotuna thamlamba yamlaba khusu Kulai Singh Fogat pangamkre hari akaknaba pawamagi matungina mapamaduda ZUFJ gi lalhauba khara leire haiba paw tabadagi mapamaduda sangsinduna thibuhumbagi thabak sathabada lalhauba singa du nan thoktuna sen khiari makhatana mapamaduda thibada .22 gi pistol ama 9mm gi revolver ama M79 gi grenade ani amadi tuan manungoi maru taraga nipan phagat pangam khi hain su fungdorakli marak thana mapalam gi paw khara myam na thamjage Mahiroina miyo ahum kaptuno hat kre taruk sokre United States ki Michigan High School da tamba sai taraga manga rom da ngai riba mahiroi amana khanghauduna nomai kapthorak pada school adugi atopa mahiroi hom laikana bangamduna laikidre adugo atopa miyo taruna asu apan mayok nare hairi sola basing adugi manung da manga di mahiroi singne aduga miyo amana school adugi ozani haina state authority na makhatana su fungdorakhi atopa pawamana Second World War matam gi bom pokhai bida mari sokle German gi Munich sahar da lewak thong amada ani subu malem gi lanjau matam gi ariba aircraft bom ama khanghauduna pokhai rak pada thong adu sariba miyo mari sokpan mayu na kriaina German police na fungdorakli thaudo adu Munich sahar gi mi yamna sinba main train station ma gi manakta thokibani Munich gi Fire Brigade na fongdorakpagi matungina asokpa mari adugi manungna miyoi amagi phibamdi ka hena luna lairi haiki Germany da sai khudingi ahing bom amasum bom gi masak ton lising ama rom hena lainungdagi fangli malemge ni superlanjau loikhiba matung sai humdra rom gi matamasida Germany da asiguma makal gi bom masing thingamdana lainungdagi fangli bani ani suba malem gi lanjau manungna British amasum America gi war plane sing masing thingamdana Germany da paisilaktuna bom million ton 1.5 rom thadakhibani lanjau tu da German gi miyoi lakh taruk khathibani official singna Paba hisab ki matungina thadarakhiba bom sing adugi sada taraga manga di pokhaidana lainungda meter taruk lom luna laikhiba yawi haire nesu pausna makhatana fongdoradi duka hausi koina di matang asa lusinjarage sorkhibi yaur sungak pigane thank you